Indo-Naga peace talk loisindringaida kuki gi problem hana loisinanaba honabiu haina kuki inpina dabi tawre. Landam sida kundaminariba phurupsingbu khaibung tananaba chatthaba rajniti miyamna para tambigadabani haina Chief Minister Okram Ibobina phongdokre. Amadi security ga kuthongnabani haiba thodokta micham nupi ama yauna NSNIM ni chingnaba mir ama sire ama sokle. Karumjare ISTV Pauming Tabirba Simutaram Nokchire Housing Point Pau Indo-Naga peace talk loisindringaida kuki problem han loisinana bahona view Prime Minister na February kunmanga da infal da lakpada wafama sikimatang da asengba ama khangan view haina kuki inpi Manipur gi president thangko chai haukipna ngase kuki inpi da pangthokpa paumi singa unabada phungdokre kuki inpi gi luchingba sing amadi KSO General Headquarter gi president Pauting Thang Lufeng Susarya Thanku Saina Makatana Hakibada Insholi Singamaga Chamapal Marfudani Toidagi Insholi Singamaga Chamapal Marfudramanga Fauba Naga Singna Kukigi is in Inakaya Hatkiba Yum Kaikaya Ama Maitakiba New Lagama Henbagi Lefam Lehen Kidaba Kaya Amagi Langla Langzin Putoktuna Maraleba Sing Putou Wayan Bichar Chato Haiduna Davi Togduna Lakibane Ngasi Fauba Madugi Langla Langzin Kangandana Tamde Framework Agreement Ki Wafamna Ekoi Masel Gimarakta Nungsinhandanaba Honari Haike Over ceasefire the Lord Silla last Manipur mates. We should not Lord Sille. Do the Manipur mates or hybrid. Would you Prime Minister Lakmotam the day? He should tell the state that this is what the agreement is. Aduga, the whole cookie in Pin every day. Me had percent done the pure hibernate. KSO President Pauting Thang Lupeng na Haikibada. Kuki gi warushin purakpa tawdana peace talk ki final oikrabadi madugi matunga tholakpa afa fatagi daita bara sarkana pugadabani haike Kuki genocide haiba NSC na ayam na pangthokpa Kuki genocide ase government of India da ekoina haibese this should be settled in a court of law. Yes, we all are citizens of India haibani Ado hujik pawbadi makoy na government India sina thosabi dana leire aduna if this continue a day will come a time will come when the Kuki people will be compelled to review its stance vis-a-vis the government of India. Landam sida kundaminari ba phurup singbu khaibung tanana ba chatthaba rajniti miyamna para tambigadabani haina Chief Minister Okram Ibobina ngasi Andro Kendrada Congress ki mirep J. Syam Kumar gi firal chingkhatpagi thoramda phongdokre thoram aduda MLA K. Ranjit yauna tongan ba Congress Party gi thaupuba kaya yauna mirkyana saruk yakhe Chief Minister na makhatana BJP na Manipur da lengak lagadi National Sports University thamgani haina Assam gi Chief Minister na phongdokkiba wafam palladuna karigumba BJP na lengak pangamdrabadi Manipur da National Sports University thamloi hairibra hangke Culture and sports da politics tauba BJP maru phangna muthat kadabani Bharat ki Prime Minister Narendra Modi na man ki baat haiba thoramda ma ki phajaba wakhalol kaya ngangle adubu ngangliba wafam sing thabakta onthokpa ngasi phawba ngamdre magna makhatana Andro Kendra Maitai amadi Muslim ga nungsi sanana khundamina balamdam amani mafam masida khundaminari ba phurup singbu khaibung tanana ba chathaba rajniti miyamna paratam bigadabani Handaki Mikala Sida BJP na sit humfugi manungda sit tara phangba ngamloi haike Oisingsi sakhang bidura recognize tawdra sahi ani makhairo ki mamangda moina he center da sason pair pada Manipur gi sanaroi sing subu recognition piba madugi matungina moina National Sports University ama link kani ne lawo Namgadoribra, Namoidoribra, Mana Haiba Yabagi authority, Labor Lectura, Assam Chief Minister, Manipurda, BJP Sason Ladi, Sports University, Lakadi, Limoidoribra. Security ga kuthoknabani haiba thodokta micham nupi ama yauna NSNIM ni chingnabat ni ama sire ama sokle
Thaudo si ngasi angan ba pung ahum makhairom taba matamda None district ki Khopum police station gi manung chan ba Khopum chingthak village ta thokibani Thaudo thokum dagi phangba paw gi matungina 2x5 Gurkha Rifles ki kangbu amana Khopum chingthak village ki area da thiba humbagi thabak chathabada NSNIM ki kangbu na nongmai kapsilaki hare nakalani da minute 10 rom akanba mawongda nongmai kapna kri hare Thaudo gaduda laikhidraba amari soklaba NSNIM ni chingnaba mi animal masak maming khangba ngamre laikhidrabi micham nupi adudi ajingna rongmai chehiyang khai apokpa hajingbai rongmai kawi hare Singjamai Kendrada BJP gi mirep oiriba yumnam Khemchan gi firal chingkhatpagi thauram ngase yumnam lekai da leiba masagi mayum da pangthokre yumjau lairenbi lampakta mifam amasu pangthoke thauram adu da railway gi Minister of State Rajan Gohain BJP gi wangangloi N Biren yauna mir kyana sarukya ke wai Khemsana Kendra sigi awatpa kaya mengkhatna ba honabada miyamna lakadariba mikhalda mahakpu nungsibiu haike Rajan Gohaina Congress Sarkar asina BJP gi mayokta matik saba issue sing puthokpa ngamdabadagi framework agreement economic blockade amadi issue sagatuna leire haike Manipur da athuba matamda railway line developtuna tourism industry sakatpa lamdam ama ohenba ngamlagani haike काम बातचीत करने के लिए वो तैयार हो गया ये तो हम सबके लिए बहुत बड़ा एक अचीवमेंट है तो ये कोई दूसरा इसमें कोई एग्रीमेंट नहीं हुआ सिर्फ फ्रेमवर्क तैयार हुआ कि कैसे हम लोग किस आधार में बात करेंगे इंडियन कॉन्स्टिट्यूशन का आधार में बात करेंगे वही फैसला हुआ Amambabu anganbabu amambani haibangamba party da Lengak Sinarabadi Lebak Mang Takningagi Masak Oigani Haina Deputy Chief Minister Gaikangam Nangasi Thangweban Block Congress Committee na Sinduna Langol Tarung Community Hall da Pangtokiba Nongmagi Oiba Political Conference da Phongdokre Tharamadu da Thangweban Kendra da INC gi ticket da Mirep Oiriba MLA case Joykishan Amadi Kendra gi Masak Naiba Mirkya Susarugya ke Deputy Chief Minister na Makata na Phongdokibada Manipur gi apunbagi saktam ngakadaba amadi chingni tamigi marakta nungsi sanaba lipun sagatpa ngamba political party di Congress party khaktene opposition da leiriba political party singi marakta miyambu wahallaga rajniti gi kudong saba lawnaba hotnaba yaure makoi sing adugi afa fatta amadi achum aran miyamna lagliba mikhala sida waret lobigadabane Congress party na apunbagi saktam gi damak thabak tawri khangbadagi miyamna party sida thajaba thambane Miyamna Congress ki mirekta thajaba thambiduna amuk hana sarkar sembada mateng pangbiu haike tarabadi birodi party khusin thorangni mokhoina masi masa gi khanjaduna ingraji da hairgana fishing in the troubled water na ising da neiraga chongkala panga do phangnana ba ising pukhi lu na na lejeriba Sangkrik sanga lay pukri ki ising ado thak yada ba makai neiraga songkla panga do phage matagum libak se samaj se ot laga neiraga maduda waman lakana kana ka songthora badi madu phara sa thokke haiba rangti dor leita banate adu rangti gwala se leita banate adu makhangi Langthawal Kendra da Lok Jana Shakti Party gi mirep oiriba Karam Shyamgi Mikhal gi firal chingatpagi thoram ngase mahakki mayum Lilong Chajing Maren Khongda pangthokre Puthiba lampakta miyam gi mifam masu pangthokhe thoram adu da party gi Central Parliamentary Board ki Chairman Chirang Paswan Dalit Sena Manipur Unit ki President RK Somarendra yauna yekyana sarukya ke Karam Shyamna lakadariba Mikhal sida miyamna wadhoriba thabak sing mapung phana paikhatna ba thodang sinabiu haike Chirang Paswan na Party asina sarkar sembada yaurabadi Karam Shyambu Deputy Chief Minister ohengani lakadariba Mikhala sida achumba misak adu khallaga saukatpa Manipur ama ohensi haike Issues concerning our state, economic blockade is one of the biggest issues that needs to be sorted. As far is again one of the biggest issues that our state is dealing with repeatedly. That needs to be called off. There are many such important issues, but most important of all of these are yet again the development of our state. Still we are fighting for the basic necessities even after the 70 years of independence. इसीलिए साथियों ये समय है सही लोगों को जिताने का, ये समय है सही राजनीतिक दल को सत्ता में लाने का, to elect the right party and the right candidate.
Kaisamthong Kendrada MNDF ki mirep oiribi yumnam Romolagi firal chingkatpagi thauram ngase Kaisamthong elangwam laikai da leiba mem da pangthukre thauram ga mari leinana elangwam laikai community hall da bifam amasu pangthukhe mifam aduda MNDF ki working president Bijoy Koijam National Democratic Front ki convener Dr. M Nara Yauna Left and Democratic Front ta yauriba political party ki luchingba kayana saruk yakhe Dr. M Narana Lamdamasida Congress Samadi BJP gi lengak lehantanaba party tarukna front assist semduna anoba puwari ama Manipur da thamnanaba thorakpani haike Paishana sakti le they want to purchase the people prajasi leira ge sinnabu yai haibu wakala sahi kayasi madugi rahanti du masigi wakala sidigi hongkong trabati leipa ka singa si oiri ba punamana senja thumja gi mayok ta hawi tawi masu senja thumja gi haw phamdi Lady Basason Pied Kanku Sigi, Wakal Moy behavior, Moy Doctor could have seen a city. Masiki Hong Kong of one of the Quena, Prantama Semjabani. Kairao Kendrada Lok Jana Sakti Party ki mirep oiribata Kelambam Samananda Singhage, Party ki firal chingkatpagi thauram ngase, Arapati Mamang Lekai the Leba Mayim the Pangtokre. Dalit Sena Mandal Manipur Unit ki President R.K. Somerendro, Zilla Parisat member Abdul Salam Nachingba Mirkana Sarukyake. Mirep oiriba samanandana karigumba mahaku miyamna mai pakan birabadi sothana leiriba Kendra sigi singi isilinaw singda mahaki ahanba miyeng thamduna Kendra si sakut hananaba honagani haike Amaromda Uripo Kendra da Lok Jana Sakti Party gi mirep oiriba N Santos ki lamfel sana kaitel da leiba yumda firal chingkatpagi thoram pangthokre thoram aduda party gi National Secretary Ruchida Sharma yauna thaupuba kyana saruk yake Mirep Santosna, Mikal Damai Paglabadi, handicap person Singda, Hanbo Oinam Ing Sangduna, Sakot Nava Tabak Paket Kani Haike. Yaksang Mamanga Tabal Chongba Kudak Tagi Lep Kadabani Amadi, Nimit Mangani Dagi Hena Tabal Chongba Yari Haina, League of Indigenous Peoples Upliftment, Lipun Nathadorok Pachero Amanakangalat Lake. Howzik Aten Brent Luxury. Beneath 100 meters from the Earth's surface, naturally filtered through sanding stones, pure, clean and healthy water. Uripo Green City ki damakta ikai khumna jariba land honor singmati panthoi housing finance company limited PISFCL gi management team gi oiba apunba bifam mama lagiba March ki tang taruk ningthauka ba numit ki ayupung tara makhai taba matamda hotel classic grande da pangthok jaragani ikai khumna jariba land honor sing matam chana lengbirak hariba bifam majida sarugya binana ba haijari February ki tang 25 phawad ming pikat pinaba su haijari management team panthoi housing finance company limited Uripo Impa Swiss rolls with exotic fillings from Winkies, the cake specialist. Kay noita, nang na landline sum season resibo. Sema konjolo nang sutabiyo. Numi kudingi 9 p.m. to 7 a.m. Amasung Sunday kudingi 24 hours, any call, any network, all over India. Free ini amadi mipong kudimang zina bayaraba. BSNL landline. Atudi akoshu hayeng mag BSNL gi landline connection to minarasi. Holidays, a premium study circle, Uripo Koslam Likai Info, CBSE Holiday Special, Class 6 to 9. Features, smart class, well-designed and furnished classrooms, experience and dedicated teachers, good academic ambience and easy connectivity, a practical approach teaching style, hostel facilities for boys. For details, please visit Baldev office or call 8794609189. Pain relief ointment. Khang naba, ok sikpa, tang sikpa, puna blising bada, sinaba yarba, lipsa puna putuk saba, oza. Hello Doctor. ISTV na sagot sa kuding numidang wairang kung taruk taba matam na sandok sa live phone-in program ni lagi patang kun humtoy sagot sa numida Dr. Sinam Subhasandra MDS Periodontology RIMS asina guest Dr. Odigani topic na yari yakong ilaina amasung masigilayeng haibasi adom na call tawira kada ba ikoy phone number 2442336. Break matung na mataram nokchari. Indian Air Force ki cargo plane amadanga se diesel kiloliter kunithoi purakre
Economic blockade na maram oiraga hojek Manipur da thau gi awaba leriba asi kharadang oiraba su kokhana ba pandam da cargo plane da thau purakhibani hari. Prime Minister Narendra Modi laktuna langjing achoba ground da mifam pangthokadoriba sigidamak sem sabagi thabak yamna kana chathare. Amaramda Prime Minister gi khongsat asida pamdaba thodok thoktanaba police na akanba mawongda section thorang lokhate. Ngasi Imphal West District ki Additional SP Operation Dr. S. Ibom Sana Luchingba Kangbu Amana mifam pangthokadoriba langjing achoba lampaki akoiba mafam singda thiba humbagi thabak chathakre. Ayuki pung 8 makhai dagi pung 9 makhai fauba sniffer dog sizinaduna langjing achobagi akoiba da leiriba yum amadi lampaki mafam singda thiba humbagi thabak chathakhe. Imphal Jiri Lambi gi Barak Tural mathakta saba thong yaraktabadagi khudaki oina samjinbagi thabak chathakre. Thong yadaba aduna maram oiraga Imphal thorakpa gari kaya panduna leinakhe. Karamba matamda thong asi gari lanba yagadagi haiba haujuk faubagidi chap saba khangba ngamdre. Imphal East District ki manung chanba nongshum amasung Kangpopi District ki manung chanba khongbal tangkhulda ngarang numidang wairam pung mari khara helakpa matamda len yauna sitkhiba akanba nonglei nungsitna yum kaya amangata thokre. Imphal East District ki nongshumda yum kunthrarom nonglei nungsitna hundokhibana maram oiduna miyoi kaya leifam leitabagi awaba mayuknare. Khongbal tangkhulda su yum mangarom amangata thokan khibadagi awaba mayuknare. Awaban ng laba praja amana marilay na ba singi pungning singsilakle. Yan laitana sajabani ado government ki saratagi mateng kitang panghaning jeng ba ma pamjai aduna yamna singra lolaga aduga singyen yalaga isana pana singyen yalaga sajaba yumni government na kitang jengjalla pa habaje aigi wakanda thamoida pamjai. Handak pangthokadoriba mikhala siga marilay na Moregi polling station Tarada Election Commission of India gi observer ani police observer Sandip Madhukar amadi expenditure observer Nifumathoina chatuna yangsinkre. Polling station Tara asida leiriba phibam sing Mikhal pangthokpada kari khudong sadaba leigadagi haibadu kupna yangsinkhe. Hojek maroiba pawmu. Indo-Naga peace talk election ringai da kuki gi problem hana loshina na bakona view haina kuki impina davi tawre. Landam sida kundaminari ba purup singbu khaibung tana na ba chathaba rajniti niyamna para tambigadabani haina Chief Minister Okram Ibobina phongdokre. Amadi security ga khuthoknabani haiba thodokta micham nupi ama yauna NSNIM ni chingnaba miyoi ama sire ama sokle. IS3 Paumi tabirba singbu kahanna khurumjare.